Sandil gi anal kulen village ta ibuda wangren amadi event tau sangnu sangha ganing singkubam semgat naba sarkar na lupa crore ani earmark tawduna thamle hairi. Demonetization terrorism da paisa thadaramba amadi black money thingba ngamle haina Chief Minister N Biren na phongdokre. Amasung lesing ani tara taruk ki police constable candidate singa result lauthok tabagi mayokta lagdiba tang tara degi tara hundoi fawba Manipur pumbada ban amadi economic blockade kaukre. Kurumjari meyang tabir ba mayam punumak pu taramna oksari hojik ngasigi marueba pausing sandok na pizari. Sandil gi anal kulen belesta ibuda wangbren amadi event tau sangnu sangha gening singkubam semganaba sarkar na lupa crore ani earmark tawduna thamle hairi. ISTV news ta phama paugi matung ina handak Chief Minister N Birena Sandil district ta sachiba tangmari da cabinet mifam pangthok pasatpada Sandil gi miyam harau tamna oktuna Sandil gi Maha Union ground na pangthokpa mifam aduda anal naga tangpina anal amasu maite singalainara mamari adu ningsingduna anal kulen belesta ibuda wangbren gi kubam sananaba taksilakiba ibuda wangbren anal lesabi ama laukibagi wari amadi maitai amadi anal ani gi marakta leinariba mari adu ningsingduna kubam sanaba thamlakiba wafam panduna Chief Minister da memorandum pisilakiba adugi makha tarakpo ina Chief Minister na haksin na lauduna sarkar na ningsing kubam sanaba lupa crore ani gi sanpham earmark tawduna thamkibani hairi. Manipur sarkar na kobru thangjing yauna Manipur ge maru eba tongan ba laifam kuntra rom semgatnaba Manipur sarkar na lupa crore kuntra hana earmark tawduna thamkrabani. Amaro masakiba tang mari da Sandil da cabinet mifam pangthok pasatpa matamda Palel de Sandil district headquarter fawagi manung da gate taragi mathakta saduna lambi da miyoi kyana pareng lengduna Chief Minister cabinet minister MLA simharau tayamna oklam khiba Maha Union ground na pangthok khiba mifam da ayuktagi hauna nungtil athengma phawba miyo listing tara hena tin khiba kaya asi sing amasung tamgi marakta hena naksin narakpagi asoba khudam amani haina Chief Minister N Birena ISTV news ta phongdorakle. Bharatiya Janata Yuba Morcha Manipur Pradesh na demonetization amadi GST gi matangda yuba samelan pangthokre. Terrorism da paisa thadaramba amadi black money thingba ngamle haina samelan asida Chief Minister N Birena phongdokre. Imphal East ki Khundra Pomgi Lining Tau Pangalba Community Hall da pangthokiba thoramaduda Works Minister TS Biswajit MLA amadi BJP gi thomi kyana saruk yakhi. Chief Minister na Narendra Modi na lusingba India government na lairba miyam gi khanduna demonetization amadi GST gi thabak lokhat khibani. GST na makal kaya gi lawrama tax hantanba ngamki demonetization na masa masa gi aronba sel kaya paisinduna thamlama thingba ngamki. Manipur dasu handakta nauna sem kiba sarkar asina miyam gi yaiphanaba thabak kaya faikhatli. Pangthokani haikraba thabak sing sarkar asina sungsoi sojana paikhatkani. Thaba paikhalakani haibada ngairingaida sarkar asigi mayokta ngang sakle sarkar asina apiba matamgi manungda pangthokani haikhraga pangthokpa ngamdrabadi maduda sai thangba akaiba karisu leite mana makhatana singda Manipur ge Chief Minister na satpa matamda aikhoi Manipur ge Chief Minister lakani haiba wakhalon singge praja singna phawba haure masi sarkar asigi sauraba honajamani Manipur masya tana pungkai kairaga leiramlabani Housing BJP government asina taisin na bakan na honari. Adubo rasinti kudong sabal lawba miyoy karana thugay na honari. Sakti paring aida masa masagi kaling aida leba ke thabak tahongdraga housing a sarkar asida afaba saduna ngang sakle. Masi sarkar asibo kalakpadagi na haike. Scandal kaya na thalaba political party miyam na thajapam thoktre haike. Mau kabang amdra kangbu sina pangang dengang basisu tabada wai khoi Manipur da sarkar se tha tare khatangai ri sahi trama kun kun sa palak poduka compare ta rodi tha taru aise mami tambada ngai ri kari no syam na pakhal ise lai raba nungai hangi ka tori khoi di yum lai taba yum sa ga tori ana balayeng mangam da balayeng na paisa pi ga tori khoi kana lai jadra soinai raba sing pencil phangan ga tori ahal wairaba sing pencil beng da salaga lepam buda khoi thong da salaga paisa phangan ga tori yam tauhi tori khoi praja ga dam ka yam tauhi ne khoi Manipur Police Constable Launaba lising nita tarukta tawpham thopa sangyeng kaya sathak labasung asi phawba
फल लाउथोप ngamdana leibadagi wathok oraba thodok asigi matangda semkiba JSC na lagliba tang 10 dagi 16 fawba Manipur pumbada ban amadi economic blockade chathagani haina lauthokre ngasi Manipur Press Club ta JSC asina sindana mifam ama pangtholaba matungda phirep asi lauthokibani JSC ge General Secretary Manisandra Sandamna JSC ge maikadigi fal lauthona makayara khana sarkar da haija khiba laikre November ge tang mari fawagi manungda fal lauthoktrabadi khongjang kaya sangsinggani haina khangan khibasu laikre Heramasi ge matang da Minister unanaba kayara khana khona khrabasu unaba phangdabadagi bangi phirep asi laubani tang tara ge ayuki pung manga dagi tang tara humdoi ge nimeda maram pung manga fawba khongjang asi sangsinggani haiki Date 4 फाउ मनुंग दा थबक सी हाइदोक पि वाइना कोई डेडलाइन था जकिमनी अदुबु अकोई गवर्नमेंट की साइड तगी ngasi फाउ रेस्पॉन्स हम लाक्त्रमना लाक्लिबा नवेम्बर की डेट 10 की अयुक पुंग मंगा दगी हरगा मथंगी नुमि हुमनी ओइना कोई डेट 13 की पुंग मंगा फाउबा नुमदांग वारम की सी फाउबा कोई बन ब्लॉकेट न चिंगबा अकन बखोंजंग चिंगी सिलनाउ सिंजिगा खुसम नरगा कोई चंगजल ने हाबसे कोई ngasi मीडिया की मांगदा फोंदोक छय Amaramda lisingani taragu humdoi base recruitment police constable DPC completed candidates singi fal November tara manga fawagi manungda haidok trabadi akan makhongjang sangsilagani haidi Manipur Press Club ta pangthopa pawgi mifam amada JSC Valley ge wangang loi and athobana hiramasigi matangda ngasi chief minister da memorandum ama supisin krai Deputy Chief Minister unabada maram sataba wafam phongdorokiba yaningdaba phongdoki Athu matamda aikhogi police constable recruitment asi haidok tragadi khogi candidate mioi lising nipan gi mathakta leba candidate sing asigi sahi hen giba amadi s bar ogiba sahi manga asibuna pangkak oiraba awabana saruk oiduna laglaba candidate sing asigi compensation government asina pibam thui State asida thong manana leidana ba pairiba department sing asi equally treatment tawani haina forest minister TS Syam Kumar na haikre wafam asi ngasi gari pokta leiba laimanai multipurpose soda heirloom and handicraft delivery amadi mudra loan scheme gi matang na nomagi oba awareness campaign na phongdokhibani District Heirloom and Textile Infal is na sinma tharam aduda District Heirloom and Textile Infal is ke project manager P Mina Kumari UBI Infal is amadi Urkhul District Manager Saikai Singsit Dulial Jila Parishad Member ke Inaw Samadi Top Singtha GP ke Pradhan Y2 Masasarup Yaki Andrew FC ke Tungan Tungan Masinpham da Labor Nupi kaya da Identity Card Sing Minister Syam Kumana Yen Thokla Duna Kendra Asi Senmit Loan da Yama Swatrabana Sinpham kaya da Senmit Loan Laina ba Atuba da Honaragani State Asi da Su Mahana Pai Deba Department Singkana ba Kudimak Thong Manana Piduna Development Purana ba Honari Haiki Chana Chana Sinpham Yamdo Adasida Kuna Pisaba Katanatana Madalai River Impal Ski River, especially for Andro Kendragi, subsidy Yauba, Grand Yauba, Adagi Adusnatana, Koi direct Loloina, Koi Pibagi scheme, Adogi, Ewanis Pogama, Koi Tongan Tuan, but Bangs in Yaroga, the district officers in Yarokanta, Koi Panto Ewanisni. November kunyamathoidagi hauduna pangthokadoriba sangai festival asigi mangwenana November taraga manga fawagi manungda tedim lambida leideba port hall mapung fana mention gani haina PWD additional chief engineer 1 insas National Highway and Building nomaitem Noren Singna Pawmi Singda phongdokre ngasi mahaki office ka da pangthok pawgi mifam amada mahana makhata na haikibada nong singi pibam phattabana matam khara thinthakarabasu maru oba lambi kayagi port hall menbigi thabak kan na sathari Atuba matamda maru oiba lambi kaya gi support hosting men sinduna miyamda nungai ba lambi ama ohenna department asina khona ba leptri tedim lambi da leiba port hole men bagi akan mathabak lokalingai director infa dagi kaibul lamjau fabada port hole sing kulrom lai haina media da phone la pawafam masina thabak toriba engineer singbo ningan na bapok le haiki handaki nong na maram oraga infal maulambi da landslide thokpada engineer sing lokiba thaudang sing thaningai ni Infal Maulambi Amadi Infal More Lambi Ladiba Port Hosting Tha Ani Ahumgi Manungda mention ba Loibangam the Bohonari World War Mamang the Gay Ledak Laba Lok South Tong Asi RCC Breeze on Tonaba Tarang Lady Hiki Port Holes Tautre Kumjanga Lady Hana Ibilapusi Akoni the Mid Mai Uji Hababu Akoina Tauna Karim the Tauda Ibilapusi Akoida Kugi negative criticism oina ubihan ba akoina tawjariba afaba thabak tudi ka engta utpidaba wasmaina tawbasi akogi engineer singda ninganaba praja singi mamangda ikai piba asing mai mongse aina department gi mahut sinjaraga
ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯩꯈꯣꯏ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯊꯕꯛ ꯁꯨꯖꯔꯤꯕꯅꯤ ꯃꯁꯤꯒꯤꯁꯨ ꯈꯖꯤꯛꯇꯪꯗꯤ ꯈꯟꯕꯤꯌꯨ Intensified Mission Interdhanus ki Anisuba round ki matang da media sensitization program among asi family welfare ki conference sola pangthokre thoram adu da health services ki director Dr. K Razo family welfare ki joint director NZ Jayanta Singyaun atai official amadi media ki miyoy kana saruk yakhi media na intensified mission Interdhanus ki kanaba singmiyan mapung fana khangan biyo haina joint director NZ Jayanta na haiki Director Dr. K. Razona, Dr. Amadi Nurse na Sarkar ge transfer order in the Batangabadi action Lauragani. Immunization ge Maru Oba Amadi Manung Hanjin Mama Famdaliba Praza Singh, Bhab Tahanduna intensified mission in Retanuski, Kanava Fanganaba, Honabada Lanai Loop, Zars Amadi, Biles Helsing Puna Samin Navagi, Maru Oba, Ladyba C. Medical Officer Singh Kangadabini Haiki. aduga khoi karima pharaga basu khoi residual effect makong khoi chingba khopa angang sigi brain sangaga brain gi iq q adaba nakong sangaga nakong tam adaba kharao sangaga khoi gi interior gu business sangaga na khoi heart ki disease de basmai to makam paten kya gi layu singa singa khoi ya na khoi angang singa si khoi na future da support par lamamo khoi da binan khoi pillar of the necessity Lomi Singh Sahi Super Thabak Sunaba Iho Sagalagani Haina Dolai Tabijila Parishad member Ningtho Kongsam Sanatum Maitai Nangasi Lamboi Kul Irema Laibunda Pangtopa Agriculture Department Ki Scheme Singi Sensitization Program Hodopike Tharamda High Craig Infal Uske District Agriculture Officer Amade Nongpok Infal Lomi Senmi Apun Malupna Sinduna Pangtok Kiba Tharam Adu the Agriculture Department Ki Additional Director Ki S Mohendra Dolai Tabijila Parishad member Ningtho Kongsam Sanatuma Maitai Yauna Atai Official Singh Sarubyaki Sanatumana Makha Taladuna, Low Lokra Matunda, Hangduna Ladyba Lokum Singh, Mensin Mangamlaba Matamda, Hena Sakotpa Ama, Wagini High Key. Honorable Bihar, the Matoma, the Bengal, the Salim, let's appear Malakanico. Masi, is hard at the train to Malaka, is hard at the other was higher than the no need the Kopoki. They know the IE, the Yaw, from Subu Wapi, Yaw, they can say. Mayum Palabi Nupi Ama Masa Yaug the Wigi Mingda Mapurabana, Tamtina Otlaba Matung, Mapam Gitonga the Puntuklam de Haidi, Manipur Press Club to Pangtopa Paugi Mipam Amada, victim Orbinupi Aduna Mahak, listening in Taragina Be Mataragani Tuida, Maklang Makalekaidigi, Morang Tim Samanandaga, Luhong Duna Yum Palaki, Adobo, Sahi Anige Matung the Angang Yaug the Wigi, Mapureba Amadi Imung Manungna, Miut Mineka Sataba Horaki. Sahi Asika September Kunga Tarukta Mapurebana Tamtina Purba Matung Mapam da Kunduk Lambadigi Hospital the Pukatuna like a Naki. No people Hantana Yangba Miam Kangna Cherak Piba Luinana Mahaki Hingnabaga Saktung Panganbio High Key. Angang Yaug the Badegi Imu Manuna award Mini Chum Taurakadegi Isaac Yagadra Kandana Awaba Mayam the Yum Palabaka Urbanina Kang Dana Labane Ado Ikubongnazu. Nupa Angang like the Bamatamda, Tina Ngang, Labung, Namdanavagi, Zakinavagi, Pibam Datawi. Ministry of Heirloom and Textile Gi Maka, the National Heirloom Development Program, Gisarukam, Wina Tausik Tankunga Matui Pava, Satagadaba Special Heirloom Expo Signetra, Taret Nasidagi, ZM Hall Complex the Hokre. Expo Hudopigi Tharamda, Manipur Heirloom and Handicraft Development Corporation Gi Chairman S. Rajan, General Manager Director E. Z10, Director K. Lalmani Kamai Amadi, Ministry of Textile Gi Weaver Service Center Manipur Insa C. Radha Sekhar Singh Bamiyo Singh Sarup Yaki. Director K. Lalmani Kamaina, Fisabu Singi Awaba Kuknanaba Government Akan Tabak Paikatli, Handloom Sector Sakot Hanaba, Loan Piba, Lang Amadi Asang Bapolam Piba Tanatana, Puturapa Potop, Paisinduna, Weaver Singi Pibam Pagat Hanaba Honari Haiki. Es Rajena Sana Taknaba Polam Amadi Sena Sanaba Pirol, Mapandigi Labidigi, Manipurgi Yamla Senpa Mapal that Hadokli. Instead Asigi Mio Singalam Damasida, Putopa Potok Sizin Narabadi, Madudagi Kanbadamaching Wagani. Heirloom Sakolaba Matamda Manipur Sakot Kani, Masigidamak Government, Maike Kada Tabak Pakat Pahauri High Key. Market like the Bagi Awaba to Nagandanaba, Kana City Manipur Sarkana, Namakan Hodari, Paishaw in a Mate, Pangam of Dragasu, Equina Lango in a Metrel in a Mate, Miraganda,
Manipur helum chawal na bahona bagi pandam nasida cooperation na suya makanna chawal tangdang lori. Handak pangthok kiba manga suba general panchayat election na mai palak laba konthozam kendra gi manungda leiba jila parishad member sing pradhan upa pradhan amasung ward member sing ngarang konthozam kendra gi hanagi MLA ke sarat ki yumda harau tayam na okre thoram adu da lok sabha gi MP Dr Maina konthozam block congress committee ge president N Thoibe yauna miwe kana saruk ya ki konthozam sarat na mekhal da mai palak laba jila parishad member upa pradhan amadi member sing na miyam gi sakwa tharang ge thabak mapung phana tobiyo hai ki National Highway Impal Dimapur Road ta NSN IN na sahi gi wena gari khudimok ta gi lowi ba tax se masi khatang tu hon biu hai ba ai wa pham jema number 1 tham jage ani subada Manipur gi kendra humu gi manung da kendra punamak ta gi akoi gi tampa gi la hoba taramba party no ri khang de hai de har roi party sing na 20% 30% kay base masin tang phan biusi na hai je hai ba ani se streamline to ba matam da Manipur da sin tam ani se nusinara kani Manipur da awa apa lai ta ba tantu lai ta ba awa apa lai ta ba nungai ba adum state ama wera kani Innovative Artists Welfare Association India Manipur Sinduna domestic violence child labor child abuse amasung women empowerment da yumpham oiba peace rally ama kangla gyatagi uripo sera court fa basat kre khongsar adu Manipur Tourism Development Society ge president Y Ibo Yaimana lamthaki hauzik Manipur da natana India ge state kaya da nupi angang sathaba violence khaldang orbaso thingmang ngamnabagi pandam da khongsar asisa thaki bane Mumbai da All India gi oina pangthuk kadaba tharam da su Manipur gi oina mioi taruk saruk yarugani haike MSF ki head office ke SN thugada matana tana lupa lak ahum upu phakai duna pu kharaba matung ngarang nimidang pung tara makharom taba matam da mahiro lup asigi vice president Lucky konsam gi yumda ke SG thomu sing lak tuna khut thakiba MSF na kan yaning da ba phungdok play Thodok adu da laikai miyam horok podigi CNK ke SG thomi taru makoi masal gari thengai na bada asok apan nang modagi MSF ke thomi sing na ras medicity da pukatuna ke SG thomi sing da sinaram ki Masida media na ke SN thomi sing phurak le haibasi yumpham yaw dobani ngarang nongyai matung pung ama makharom tabada su MSF ki executive warang chem singkhai ngan bege kongba nongthom laikai da leiba yumda ke SG thomi sing na yotek thangtek paiduna lak laga yum ge miyo singda phajadaba wahi wata kaya ngang duna ki helama thong yaning the KFC ge GB meeting ga mari leinana bukhau mai kada thomi kya na karam mamongda mi siba ya bukhulai paiduna wahang pahung tawdana MSF ke vice president amadi mamanaba singna khut tharam niba asi karamba organization ge mobilization khutaw no hangde laibak ki amadi miyam ge leiba ki SN laibak miyam da minam niba asidi miyam na hena khanglam gani tasengna mobilization tawba lakpa oragadi yote thangtek paibigi mahuta kalam paiduna lakadabani haire amaromda ngarang numidang pung ama khara helakpa adu waide MSF ki vice president Lusingba Thomisna ke SG office mamangda khamna thamba mahiroi loop asige thomi amage pulsar mai thadok lamle haire thawong asibu ke SG general secretary S Vidyanandana laibak tibani phungdokre Chatakiba thong adu CCTV camera da mayak sengna record howi mahiroi lusingba amana lusingba amagi ethics ki wang mada chatakiba miyu singi ahal laman singna fazana warak watem haudrabadi lubasina mawong suma thabak tawzriba mahiroi lusingba singmu center hale loinana MSF ki thomi mari ke SN na fagalaba matungda ani ama maralayam dabadi ke thadokre tha asigi mari da ke SG officer dangak tuna thomi mari fabada senaba amadi gari mai thabada senaba MSF ke thomi ani mari lenaba police station da pusin naragane sumasali balup amada maral sibike thong asina thodok singi warusin purapa yaroi haiki Head office ki mamang da kham duna thamba kesi ki thomi yema ki gari asi mai thadok lamle asigumba thong asi MSF kumba mahiro lup amana miyam ki seba tawni na leiriba lup amana satharak bai bisi khwaide gi laibak thibani MSF ki leiriba ahalaman singna matang matam chana warak waten bi hogdrabadi lup asi miyam na hena khosauna ba phawlak paka loinana masina lamna masida niyom chumna thabak tawjeriba mahiro lup singbo senthana na magi masa ama ohelle hai bohom doma kesi ki mai ke degi thamjari
Narendra Modi na lusingba government na anti-minority oiba thabak tharam kaya sathariba singi mayokta nabe matarago humdoida All India Tanzim Insafana Sindana Parliament mamang sathagadaba khongjang saruk yarunaba Manipur State Council ke Secretary MD Sabir Ahmad na lusingba member kunga manga Imphal thadokre haire khongjang asigi mangwena nabe mataraga mathoi amasung taraga nithoi da pangthok kadaba National Council mifam saruk yagani haire housing pawgi marakta na atyanba break ama Sky Hospital da world class interventional cardiology ki khudong chab leijare operation tawduna heart ke ahoba menba coronary stenosis balloon na kam thoga stent hapa madi mi hun chongba gi layeng RF ablation chingba chahi ani digi hena Sky Hospital la mai part satharakli loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr. L Shyam Kishore ga tanabiu ningam hawdana ba hana booking tawbiu Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor sorat padagi producing attaba hakchak choktarba tumma chaba yarattaba khong hama nungayattaba singi dabat amatta naiba upaidi jolib syrup amasu jolib capsule with changin sinabiyo Makataba powder Handa pangthok kiba assembly mikhal mamangda miyam da thajaba kaya piram laga ngasi phaba thabak amata pangthorok tababu ganing daba phongdok tuna Imphal urkhul lambi thingjin bagi khongjang sangsin krai Khurai kendra gi manung da laidiba Imphal urkhul lambi gi Khurai Popular High School mamangdagi saithabilerek phawada miyam na lambi thingki miyoi kaya na phongdok kibada Khurai kendra manung da laidiba lambi gi phiyam haningai leitana fatre saithabilerek tigi Popular School phawagi lambi semgani haiduna laiba khara saithok ramlaga Mikhal mai pakra matung da hanna phawa yengdre nong tabada lambi asida khudong thiba kaya nangle miyam na Khurai kendra gi hanagi MLA amadi housing MLA oriba makoi boycott tawre lambi semdriba phawa khongjang sangsin gani haina phongdorakle Bon maya dadi khoiram bada marai bakkai law bada khoi taning de sahi kaya sure mama ikai dro mama idu kai pali law wayu wari sana jeyu Bon maya dadi nuksi biyo chanbiyo nuksi biyo khoiram bada marai bakkai de atai lambien chaluraga sibu mama idu ikai da marai ba magi mama idu mama sala halo akhoi wari sage akhoi samai na wangang da ba mini yam saungninga Thasigi mapandigi Taramathoi Fava Greater Noida da Pangchokadoriba Taramapan Suba Organic World Congress Saruk Yarunaba Farmer Kungamari Directorate of Horticulture and Soil Conservation Director K Kibzenanga Flag Off Tawduna Imphal Thadokrai Sanjan Thongda Labor Department of Sigi Office Sel Nipan Yauna Khongsan Kibajuda Department of Sigi Director K Kibzena PTB Organic Farmers in international level the Saruk Yabadi Ahan Bane Masina quality organic knowledge some of the other information Kia Kangmangamduna instead Asida Kana Baswadana Pangmangamuni High K. To expose our farmers to such a level of international level, at least they will come to know organic sikayamu important oige haido akoi farmers in the sukhangagadi tungi akoi jam kana malakani haidana masi I think that is the main kano oigani hin khale Manipur High Court ki Manipur Judicial Service Grade 3 ki Phan Mapan Lau Naba Pangcho ki Written Test ke Miyoi Kunga Tare Selection Taukibagi Manungda Non Manipuri Taruk Yaure Hana De Samna Phongdokle Yellow Mi Kanabagi Dama Akan Makhongjang Sang Silingai Selector High Court ki Phan Mapan Lau Bagi Written Test ta Mitop Manga Khanget Pada Europa Haibasi Yamna Laibak Thibani Lakiba Nabe Matalaga Mathoi Amasung Talaga Nithoi da Aroibu Oina Pangcho Kodoriba Interview da Mitop Candidate Sing Masama Sana Khangna Yauroi da Bane Mari Lainabo authorities non Manipuri Sing Yahol Bane Wafam Sing Sigi Mayokta Authority Amadi Candidate Sing Tabak Tarok Labadi Desama Tumina Laitok Loi Haide
Manipur Judicial Service Rule Hana Semdok Tribamakay Grade 3 Gi Pamapan Law Written Test Mai Paklabasingi Interview Pangtupa Yaroi Haina M Suna Sufongdokle. Miyoi Kungataret Interview the Sarup Yana Bakangat Pada Nan Manipuri Taruk Yawa Tangnare. Manipur government ki afaba amadi asuma Kongtang Sing Matampunamak the M Suna Sawali Adubo, Kunai Asibuleka Tahanaba Satarapa Tawong Singdi Kadamweda M Suna Yangduna Lay Toploi. Yellow Migi Akan ba Iho Lady Balam the Masida Yellow Mi Mutatnaba Tawang Satagano Haidi. Saita Taupang Loop Infal Sahi Ani Leraga Piba Tiam, Larik Masa International Award Signature Taretki Oina Bangladesh ki Ayiba Toksom Anil Kesan the Piraganyalau Tokre. Mana Asda Lupal Sing Tara Citation Ama Sol Ama Yauri, Nabimatra Trete Kun Faba Pangtukodaba Infal Literature Festival da Mana Asikusin Nagani Haidi. Tantra Hotel online booking website www.tantrahotel.com ngasi ISTB network ki President P Perfulona James Gata Leba Hotel asi conference holder launch tokre. Tharam aduda Citizen Club ki President Wainam Priyo Kumar Saruk Yaki ISTB network ki President Perfulona asigamba website ama hangdopa asina lam koiba lakliba miyo singda sauna kana ba piragani haiki. Website sina masagi oiba ke mo Malaysia am sawo ke no application am ka sembi ba yabra akoi khana ba di khana bi rangani akoi ge Play Store daga lai biaba akoi ge apps am ka hotel si matang na and so that ai koi ge youngster angang sing sina hojik te dum ma ge smartphone kari kra da lori mak sa ge akoi ge online khangde am khangde loi lai bani na apps nya mu kitang lai pai da website si particular kano jaga dum sanga ga thi du ni aduga Play Store daga direct phangan ba yaba aduga hotel sigi matang ga about hotel Play Store sidi da dang changa ga sagi ba gi tantra gi keno sa dang phanga ga mo da legi ba facility me am kari kra si obiya brai do madum katang soi suggestion tawning Itai Baras na akwebigi miyam da kana ba amata phangandre haina penda ba phongdok tuna ngasi Itai Bazar Development Consumers Cooperative Society Limited amade lamdam adongi miyam Itai Baras ki akwebigi mafam singna kongsat ama satlaba matungda Itai Baras makong da wakan mifam sathakre Kongsat adugi matang society ge president N Romes maitena ngasi fawa Itai Baras na akwebada lediba miyam da awaba piba natana kana ba amata pidri haiki Pili ba top facility mo ge top branch the pili facility miyam ji pidaba akoi da subi pidaba akoi dana landslide su thokchale dam su kaisale natraga mathak ki makha gi awat pa miyam akoi ji leba Itai Baras na koli ba akoi ba mari sida kaim ta kana pidaba masi miyam ji ge koi waro khana ngasi akoi agitation si section japani aduna NSP site koi na 10 days matam pijari masi phawang da high tab tarba natraga resolution ji solve to tarak tarba targadi akoi na thajing gi ba 2000 September ki 2014 gi September day 19 da thagi ba akoi gi resolution do memorandum do gi makha pona akoi khongjing je makha tana sidige na yamna chathar ki Wakam mifam adu saruk yaki binipi amana phongdoropada Itai Baras asi lakpadagi ising isaw gi awaba tattana mayok nare mari lainaba singna yengsin biyo haiki Contact pieces ta happen natraga lambi sembagi ayaba khudung saba pirak taragadi sangi bokhongjang sina hanbal laitana akan bokhongjang da amuka hena numitara ni bhawche ngar matungda akoi sangjingani habigi wari amasunga sigi meeting sina imaibe mayam amato ina mot binare November kunga mathoidagi pangthokodriba Manipur Sangai Festival ge section thorang lokhotbu oina Imphal East Police nangasi nimidang wadam Lamlong Bazar area da comping operation sathakre District Asigi SPK Kabib Kemiyang Makada DSP Commando L Deven DSP Operation RK Saklemba amasung Imphal East Commando OC B Luntam Wi-Fi na lusingduna mafamazu da leramba miyoi sani nifuga mangarom amamatu oina verification sathaki Makata na ngasi nimidang Andro parking area da DSP Operation RK Saklemba amasung Commando OC Imphal East B Luntang Wi-Fi na lusinguna chathaba drive ta U thakpa miyoi taraga manga U liter yangkai ga wedana fagalaba matungda porong part police sinakre Gawati na handa pangthok kiba maridak suba Eastern Himalayans Nasus Nomic Forum lising taraga tarita Lifetime Service Award Phanglakraba Foundation for Environment and Economic Development Services ki founder president Haukolet Kivgen KVK Hanbungi conference holder halau tayam na okre El Tangnom Kulgi Sip Hongmang Wi-Fi amasing Belas Authority members sing pangthok kiba tharam aduda Kenzang District Council gi Councillor Wiming Lung amasung Kampubi District ke Kulgi Sipsing Saruk Yaki Haukolet Kivgena Foundation asigi Board of Management Scientist sing amadi staff sing punna hotnabadigi lemzaningai oraba mana asi phangbani miyam gi yafanab gi dama makhata na thamui sengna hona kigani haiki
Maoist Party na general strike ki khongjang chathakhraba matung makha tarakpu oina PDS minister matam supagi oina social boycott tawre hari lobasigi standing committee gi coordinators kayongan mangan gi charol amana miyam ge saktung matpa masana masabula lolumni haibusingi civil society organization singda yawwa thamu singi marakta December tani toy nupila nimitagi lob asin akan makhongjang sing sangsilagani athing masida maira paibi ima singdi yawroi Maoist Communist Party Manipur ge oinasu lairiba frontier organization khudimak laktaba December amadagi lairabagi sakthung phangde fawa thinglagani lob asina lawriba firep asimiyam ge sakthung phangnabagi lanthengni asum madu miyam na sojana khangani miyam ge sakthung matpa minister amade lob singi mayukta miyam na amatu oina lepiyo lob sina kaukiba general strike sagotkiba miyam bu thagatba phongdokle khongjang asina miyam kudong sa da mayuk nakibagi damak nungaitaba su phongdokle Manipur Sarkar ke Labor Department amasung Manipur Building and Other Construction Workers Welfare Board ki makada Thongzu Kendra Women Development Labor Union sinduna sinmising oiba phi tubagi nomagi oiba training program amangasi Common Zone 1 Community Hall da hawdokrai tharam adu da Imphal East ke Deputy Commissioner T.I. Stritra Manipur Building and Other Construction Workers Welfare Board ke chairperson S. Preciozit Sharma, ex-minister S. Brajagopal Sharma amasung RIMS ki retired Professor Dr. C.S. Manglem Singh Namaru Abamir Singh on a Sarup Yaki. Imphal City Buluna na Thamnabagi Pandam Sarukamu Wenangasi, Major Columbi Amadi Manipur Press Club ki area the Lam to Senkre, Amzu Amadi Manipur Police Cup Puna Kusamadana Pangcho Kiba Taram Adugi Matang, the Amzu Gay President W. Samzaina, Imphal City Asibu, Hena Masaktopo City Ama, Wenbada Luna Madaka Labana, Police Amadi Amjunangasi Taramasi Satavani Haiki. Privacy Mayamgi, some company, I do a meeting to me, I do a Punamasi, I with the Luna and Tamuda Packet 7. I don't know Mashida City Police Key, Police Patrolation, Lengbirapa, DCP, the young Makada, Asasa, Kutungo, the Satanava, Media Patrol Singer, so Luna and Bashata, Yona, for the Bashata, how I know ahead of time again. Laibag asige naha uriba miyo singmaru oina rural area da laidiba naha sing the science and technology gi wakalo sing pohon nabagi pandamda Institute of Nano Science and Technology Mohallina Trinity High School Maipau Paleng kusam naraga Science Outreach Program amangasi Maipau Community Hall da pangthokrai Government of India ge Department of Science and Technology gi sponsor makha da pangthokiba tharam aduda IIT Delhi ge chemistry ge ojasu odiba loinana Institute asige Director Professor Ashok Kumar Gangulina Science and Delhi Life amasung Nano Science and Nano Technology gi maramda lecture PK tharam aduda Kero Rimal College University of Delhi ge Associate Professor Ramananda Singh Institute of Nano Science and Technology ge Scientist Singh loinana School asige Headmaster Brojen naun ate School asige Headmaster amadi Principal Singh Saruk Yaki Thanga Kendra ki manung sanna Thanga Singla Thongkha dagi hauraga Thanga Komjin Phabu kilometer ani makhairum sangmulambi asige Thanga Moirang Tem Europa Sarukta Thariba Koilaski Saruk Singh Quality Control tawde hana nimit kharani ge mamangda media da lamdam aduge miyam na phongdok khibadagi hana Tharama Koilaski mathakta nauna amuk hapsilaga Walhoriba Saruk Singh Koila Thabagi Thabak Sathaba Hokre Koila Thagadaba Walhoriba Saruk Singh PWD SO ama yauna lambi semleba contractor su haksengana yengsinba Hokre ISTV News da contractor na phongdorakpada mamangi Koila hek thaba haudringaida Nong Susilapuna Madam Oraga Libak Tiba Todo Adu Tokibani PWD engineer Singh yauna contractor Masa Makuna Wakal Taminara Matunda Sogleba Mafam Asi Amukana Hanagi Mataka Thava Haina yan sinarba matungda Koila Thabagi Thabak asi Makhatan Chathabani Phongdoki Kai mayam na complaint tawdagi I mayam salaga yenge adu nungai tabam phamje muka loi lo thoi aduga hanagi jaga mayam do muka phajana second layer carpet che premix che phajana thare ajikti mayam jo lekai na jo harau re yare na hare Landam adugi nupi amana ISTV News da phongdorapada sahi taramari taramanga Koila masak uba phangdan leirakpana handak thariba Koila asigi matungda karamba matamna tharakadagi haiba khangmangamde quality control taramdabadigi miyam haroktona amuk khana mari lenaba sing tanaraga Koila thaba horokposi apenna poi haike pada sahi taramari mangai mamangda thagibneba adagi khoje Koila sab phangta do si thakpa sida yamna nungai ba apenma moijere khoida Green Valley Academy Thawal Asoba Pakhang Khong Leraki Anisuba Annual Day Celebration of Scholastic Campus the Pangchokre. Tharam Adu the Thawal District Police ki SP K Megas Sandra Thawal Principal Council ke Ward
number Nipani Councillor W Sanathoi Devi, Ward number Mapange Councillor W Iwosova Amadi Scholar Sige founder S Sharamanina, Atho Mitunan Singh Oike. Tharum Sarukamo in Scholar Sige Pick Leba, Mahirusina cultural program Chaos with K. Siberia Farga Tamelong district ki manungsan laiba Falong village ta sangu pairak tuna sakta riba Amur Falcon bo ngak senba ki pandam the village level Amur Falcon festival consultative workshop ngasi village asida pangthokre thoram aduda Western Forest Division Tamelong amadi Falong village authority ani napunna kusam naga sin khibane thoram aduda chief conservator of forest territorial 2 S Dananjoy conservator of forest western circle ki S Brojendro executive member ADC Tamelong P Panmain Amaru Abamio Singh Oike Loina Sikh Regiment ke commander yauna atai masak na bamiye kya saruk yakhi tharibu saruk amo oina makhal makha kya gi oiba cultural program kya supang thoke chief guest oikiba chief conservator of forest S Dananjoina Amur Falcon bu aikon ningthi jana ngak sendige dabane kungangi praja singna usek asingak senabagi damak lokalak leba thabak simo sing thabaga loina kungang asigi leijariba mahosa gi khudol kya bu ningthi ngak senna ba khona gani haike Panmay Yabadi Falcon village as a hope singing it Taratarukta Amul Falcon gave village Hana Manipur Sarkan Sakang Kibane. Tangwayban Hizam de one leka de Toksom Radha Piari Lucky Haragasu Kangna with Sai Contraga and Chorum Sorabinu P among us a Pung upon Makaram Tava Matamda, Yum de Toki with the game from Kangdan among Craig, Mark Feet Manga and see Ohomuk Wangi. Manga Tokiba Matamda made in Masuki Amalit K, Masam Telaga Koi, Mahak, mentally sound, Kadiktum Oidaba Miwini. Mahako Kanagumana Tengnabidabadi mobile number 8119946604, Mukana Pazari, 8119946604, the Pau PBU hiding. Hausi Makata Nangasigi Sanabagi Pau Lobisi. Nasigi Sanabagi Pauda, Lakiba November Tang Mapandiki Tragani Toy Fawa US Nevada, Las Vegas, the Pangtuka Riba, Mr. National Olympian Bodybuilding Championship, Racing Traga Treta Saruk Yarunaba, Paunam Ramesh Maitei, Team Coach RK Rakesh Singh, Joint Secretary Manipur Amateur Bodybuilding Association Amadi Team Manager Oina, Tomram Ibo Sabo Singh Hayang Infal Hatulagani Hairi. Lakiba January Kungamanga the contract Matri Fava Arunachal Pradesh ki Rajiv Gandhi University the Pangtuka Western Zone Inter University Football Men's Tournament ki Oina Manipur University ki Mahu Seluna bagi damak Sanurai Marifu Gamanga Khangatle Maku Single Sig trial selection Lakiba Nabe Matara Humdoida University Asigi Football Ground Pangtu Lagani Akupa Marol University Asigi Department of Sports ki Khanglaba Yagani Hairi District Youth Affairs and Sports Infal West na Tongan Masana Singi District Level Inter School Trial Selection Lakiba November Kungamatode Kungahumdoi Fava Pangtu Lagani Nupa Masa Amasun P Masaki Tongan Masahi Masana Sing Adudi Bell Wrestling Zit Kuneto Bobinam Amadi Tang Tane Akupa Marol Office Ashidi Kanglaba Yagani Hairi Hausi Makatan Sanabagi Pau Ningthosam Boyadegi Amuk Lobisi Chandigarh Yumbu Manipur bu Maitibu Piduna Shattariba Sub Junior Girls National Football Championship ki winner oikre. All India Football Federation namadi All Manipur Football Association asinduna mamang thagi tang kuntaruk tigi state kunma thoina group tare thokna khaiduktuna Kodong Popi Sports Complex Wangjing da chatharakhiba Sub Junior Girls National Football Championship ngasi Khumbalampak Main Stadium da loisankhre ngasi aroiba numit ki sanakhiba match da Chandigarh na Manipur bu goal ahum amada maithiba biduna winner oikhibani match asida mai pakhiba Chandigarh gi goal singadu Anjuna match ki tarani thoisuba amadi match ki apiba matam gi aha minute anida goal ani sanki atopa goal aduna pujana match ki humpuni pal suba minute sanki bane match asida maiti khiba Manipur gi amata ngarba goal aduna S Linda komna match ki apiba matam gi ahapa minute anida sanki match asida Manipur gi sanaroi thangjam sandiara ni sanuda match conduct tokiba referee na yellow card utki
पांथोखिबा चैंपियनशिप असigi लोइसनबगी थौरमदा मिनिस्टर लेटपाउ हाउकी मिनिस्टर टी.एच. श्याम कुमार ऑल मणिपुर फुटबॉल एसोसिएशन की प्रेसिडेंट एस सनातोंबा असिस्टेंट जनरल सेक्रेटरी एल ज्योति मोइरोय अमदी एसोसिएशन असigi अतै ऑफिशियल सिंगसु सरुक याखि चैंपियनशिप असigi विनर ओरबा चंडीगढ़ अमदी रनर्स अप ताकिबा मणिपुरदा थौरम मपुसिंगना ट्रॉफी सिंग पिदुना पुंगिंग थौगतखि School Games Federation of India की मेंग मखादा Department of Youth Affairs and Sports न सिंधुना था सिगिटांग मंगादगी खुमल लंपक स्पोर्ट्स कॉम्प्लेक्स की आर्चरी फील्ड टीम कुलुमदगी नुपा मचा अमदी नुपी मचा आर्चर सोहम याखे माथोइना सरुक यादुना सथरिबा सही तरामरी मखागी हुमफुम दोइसुबा ऑल इंडिया इंटर स्कूल आर्चरी चैंपियनशिप की ngasi पांथोकिबा नुपी मचागी इंडियन राउंड हरियाणा की तिनसा पुनियाना स्कोर सहूम कुंथ्रा मापल फंगदुना अहानबा मणिपुर की शीतल कुमारीना स्कोर सहूम कुंथ्रा नेपाल फंगदुना अनिसुबा मदी झारखंड की निकिता कुमारीना स्कोर सहूम कुंथ्रा तरेट फंगदुना अहुमसुबा पोजीशन ताखे मीटर कुनगी नुपी मचागी इंडियन राउंड की पांथोकिबदना हरियाणा की तिनसा पुनियाना स्कोर सहूम निफु फंगदुना अहानबा झारखंड की निकिता कुमारीना स्कोर सहूम कुंथ्रा मंगा फंगदुना अनिसुबा मदी स्टेट असigi ज्योति कुमारीना स्कोर सहूम कुंथ्रा निथोय फंगदुना अहुमसुबा पोजीशन ताखे नुपी मचागी इंडिविजुअल की इंडियन राउंड की पांथोकिबदा हरियाणा की तिनसा पुनियाना स्कोर सहूम हुमुत्रा मापल फंगदुना अहानबा झारखंड की निकिता कुमारीना स्कोर सहूम हुमुत्रा निथोय फंगदुना अनिसुबा मदी मणिपुर की शीतल कुमारीना स्कोर चाटुक हुमुनिथोय फंगदुना अहुमसुबा पोजीशन ताखे मीटर कुंथ्रा की नुपा मचागी इंडियन राउंड की पांथोकिबदना हरियाणा की सचिनना स्कोर सहूम निफुतरेट फंगदुना अहानबा मणिपुर की के बोरिस अमदी स्टेट असigi एल योहेनबना पॉइंट सहूम निफुमाथोय फंगदुना अनिसुबा मदी अहुमसु पोजीशन ताखे इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की सुपर डिवीजन की विनर एनसीसी खोंगामपाट अमदी इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन की सुपर डिवीजन की विनर राव लाइनिंगबम लेकाई सथरिबा विनर्स कप फॉर मेन की सेमीफाइनल संख्रे ऑल मणिपुर फुटबॉल एसोसिएशन सिंधुना ममांग थागी तांग कुलुमदोइदगी मणिपुर की टोंगान टोंगानबा डिस्ट्रिक्ट तरामाथोय की सुपर डिवीजन की विनर टीम तरामाथोयना सरुक यादुना होम एंड अवे बेसिस सथरिबा कोनिथोइसुबा विनर्स कप फॉर मेन की ngasi एनसीसी खोंगामपाट की होम ग्राउंड ओइना खुमलंपाक आर्टिफिशियल टब ग्राउंड सानकिबा मैच ता डिस्ट्रिक्ट स्पोर्ट्स एसोसिएशन तमिंगलोंग की सुपर डिवीजन की विनर ZFC बु गोल अहुम मनीदा माइथि पितुना सेमीफाइनल संखिबने मैच असिदा माइ पाखिबा एनसीसी खोंगामपाक की गोल सिंग अदु एनजी नाउसाना मैच की हुमुत्रा निपाल सुबा मदी मरिफु निपाल सुबा मिनिट गोल अनि सनखि अटोप गोल अदुना एन हेरोजिना मैच की कुनमंगा सुबा मिनिट सनखिबने मैच असिदा माइथि खिबा ZFC की गोल अनि दु पाउगेदाई कामय मदी गांगामपुना मैच की निफु सुबा मदी हुमुत्रा निथोय सुबा मिनिट सनखिबने मैच असिदा एनसीसी खोंगामपाट की सनरोय वाई सूरजदा मैच कंडक्ट तोखिबा रेफरीना येलो कार्ड उठखि कप असigi अतोप मैच अमदा इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन की राव लाइनिंगबम लेकाई की होम ग्राउंड ओइना आर्टिफिशियल टब ग्राउंड सानखिबा मैच तना राव लाइनिंगबम लेकाइना डिस्ट्रिक्ट स्पोर्ट्स एसोसिएशन कक्चिंग की सुपर डिवीजन की विनर KPAC बु गोल मरी अमदा माइथिबा पिदुना सेमीफाइनल संख्रे राव लाइनिंगबम लेकाई की माइ पाखिबगी गोल सिंग अदु लंगोलेन खोंसाई वाई जितेश्वर खांगम होराम अमदी आई साइलेसना मैच की तरुक सुबा तरेट सुबा हुमफुम दोइ सुबा मदी मरिफुनी थोइ सुबा मिनिट सनखिबने मैच असिदा माइथि खिबा KPAC की अमतंगारबा गोल अदुना आई सीटलना मैच की कुंथ्रा निपाल सुबा मिनिट सनखि मोंगसांगई मखा लेकाई की ऑल एज होम द लेबा अहल ओइरबा मदी ओइरबी कना लेजद्रबा सिंगदा मणिपुर की संगनारबी इंटरनेशनल नुपी बॉक्सर समचेत साबम सरजू बलाना महाकी तुंगी पुंसी की याइफम मंगोल की दमक शोल अमदी खुदोर पोर सिंग पिदुना याइफम मंगोल निखरे अहल ओइरबा मदी ओइरबी सिंगनसु सरजू बलादा तुंगी पुंसीदा माइ पापा प्रोपो ओइरसनु हाइना मंगोल असिबार्ट पीखी
Hauzik maru eba pau pijatringai da inga sagi pau lobise. Ngasi gi oike pai ngasi gi pauda ICAR lampel party gi prepa pau gi matung inna ngasi gi khwadi gi saki ba Celsius degree kuntare 10 nipal khwadi gi ingba Celsius degree taramari 10 suino nuksite ya wising menelgi sang ayukta sada matputra Nepal nukilda sada kutra mapal waike ngasi nong sukide Hauzik do chilakpada maru eba pau amakana. Sandel gi anal kulen beles da ibuda wangren tamadi event tau sangnu sangha gening sing kubam sangga naba sarkana lupa crore ani earmark tau na thamle hairi. Demonetization of terrorism da paisa thadaramba amadi black money thingma ngamle haina si minister N Birena phongdokre. Amasung Lising ni tara teruk ki police constable candidate singa result laukthok to bagi mayukta lagriba tang tara digi tara humdoi fawa Manipur pumbada ban amadi economic blockade kokre. Ngasi gidi ISTV na sandok sa batongan-tongan i pausing matang ngasi da loijere miyang tabiri pamayam puna magpuso amagkahanap. Boris, born on 9th March 1987, of Ragailong, working as Havildar of 7th MR Kabaisoi, expired on 5th November 2017. All his friends and acquaintances are requested to attend the Numit Mangani Mongpam Semba Numit on 9th 11th 2017 at 8 a.m. Signed Longmai Pauksarai, father and family members. Siri Gaurasandrai Namo Purba Samda Aikoi Kwaibu Konbidamba Laisang Tem Jugol San Singh Babu Namagi Nungsijaraba Imung Manung Sagai Natai Amadi Marup Mapang Kwaipu Namaput Hadok Lamlaga Haukiba Nabiam Regitang Ama Hiangagi Taragani Twini Panba Yumzakai Sanamita Siri Guru Gi Kripadigi Base Olaga Siri Krishna Jugol Kisor Saitanas Da Sebanam Pangzaduna Brindaban Prapti Oikre Lakriba Nabiam Regitang Taru Hiangagi Taragani Pani Panba Ningthau Kaba Namita Asi Sanjay Lokha Charaga Lakriba November gi tang taraga humdoi hiyangai gi kunga mangani panba ingthau kaba namita sira usab din thokle upalaksa sida Brahman Vaishnava ahalaman marumapang khwai khibigna matamsa na lengbidaktuna hari sankitan tawidanaba ISTV gi thongda noluksari basing Laisang Tem Ongbi Noinoi Devi Sahadarmini Laisang Tem Hemanta Singh Mayamba Laisang Tem Sekharjit Singh Manaunupa Akwizam Indra Joy Ibo Chauba Singh Mayanupa Laisang Tem Somokanta Momon Singh Masanupa Laisang Tem Samarjit Imosa Singh Masanupa Akwizam Ongbi Kiranmala Memi Masanupi Thaunazam Ongbi Nirmala Memton Masanupi Laisang Tem Ningol Pramila Masanupi Amasung Imong Manungki Miyoi Singh Singzamai Wangma Baigepati Laikai Nangi amon bu unsado pungkharagi matung da kangsilapra Anoba lekmi peace milk soft cream na apaba chumbrai amadi sanggong gayan silaga sembana unsabu amuk nokthohalo The lightweight formula unsabu manung hutna nokthohali masida natana pungtara ni toy unsabu tholanduna lehele lupa sama degi hauzare Jahi Kudingi JC IAS Training Institute na sinjaduna UPSC amadi MPSC experience kayabu JET JC entrance test ki through the freedom mahitambagi khudong chaba kaya piduna lakli. More than hundreds of aspirants got benefited through this free sponsorship program. Mahusagum handak sulakli by 11 November 2017 da JC na tongan ba center sing da JET exam pangthokadori. JET exam asidagi khangalaklaba top 20 candidates singbu 9 months ki free coaching gi khudong chaba pizagani. JET exam asibu thabining ba experience singna athubada JC new chekon dagi form lawi dina register tawbiu. Last date of form submission is on 10 November 2017.
Please share this information as much as you can so that the needy candidate may avail the opportunity at maximum.